loinaramba nakna tinaramba kayana matam magi ichilda makhoisu yaukiduna lapnakibasu kayani ama chatki ani chatki naitom idongai haubasu adumak mathoi punsigi khongchatta harauba awaba nungaiba punamak lanthengna leiminaraklaba kana amana lapnakiba mikupta minungsina mangoinana chatliba miyoiba kauba jiba makhal akhoi asi thamoida chinta taunadabadi natte ifamdagi lapna chatkhinu haina nungaitaba haiba asina langoi chansinduna awaba haiba ama oikidabasu natte numidangi chak toklaba matungni thaba irel amadi chalaima harau harau chakto chaminaba loireduna chalaima amadi irel thababu tumhalamduna mapangi dariduda phamlaga wari sai irel mengna thoklakliba thaja mangonda yengduna hairi chimcha ingna maisha chinjadabi thaja masi phajadra phazai yai sidi thaja masi imakmakshina kaigino khangdi thawan singsiso panthongpham leitraba paklaba tiyashida amuk ngan tauna nungaina sanarise yengba nungaitra yai mahusa makhoisho miyoiba khoigom awa nungai khanglamgadra khangde chimcha makhoigi shu miyoiba khoigomba thamoi palungadra khali irel wahai kharasi haiduna sor asangba mahondoklaga magi chimchada nungshina yengduna makha tare ngasigi numitse adumak lengdana lehaningi chimcha ai haying haiba numit mahakdo amuk yauhaningdi aigi chimcha amadi aigi ma uraro inaktagi laukhran madu khanbada ai yamwai ai tasengna matam masi adumak phaduna thamning mikup ashida kaigino yai aduk thamoi shontharidi nangna ifamdagi laukhrasu thawaidi aigi nakta leigani haina yaina haikibadaine yai nangaiga lapnakhrasu nangaibu mikup khuding ningsingduna pau phobiro yaigi khonjel amana aibu liching oiduna yaibu ujaningbagi ikhaulangbado khajikta ngoirabasu kokjagi irel magi chemchagi makhutto tapna paire aduga nungshina yenglaga ai chemchada nungtigi phone torkani ai chemchagi khonjal tadana mikup amata leiba ngamgadaba mande ai yaina phone torakpado adu ngairaga leidoni adu chemcha ai Imphalda leiraga nang ima si khara yengbiyuko idomcha khoiga lehorasu chemcha nang imagi manakta toina chaluko chemcha ahi magi manakta nungtigi chatkani yai ima se agi shu imani imagi di nang thoina wagan idomcha khoi amadi aishu leiri kable thamoida leinaba awaba wari kaya chingthoktuna sani nupa nupi anisi ngasidi hayeng kauba numit mabo lakhaningba phaudre nupa nupi anima ngasidi ahingsida chalaima sintharakliba mapidu taithoknabu hone piranglakta chalaima yai ai chatlagi theng matangi khonjalsi khanghaude adumak jara jara jetki ai thingi chimcha asung wari sanaduna mana magi chimchabu konthong phobu thile chalaima konthongdu changlamdaida irelda munna yengduna haire yai ai henganta lakani yaina pugadaba phiroldo ai hapirage ai changage ko yai hoi chimcha asum irel mado nungaitaba sakphamda magi chimchana changkhribadugi maikai yengduna lehori mathangi num ini karamnabu khamloni yahoningdaba numit maso adumak yaurakle irel mana chatpada pugadaba phirol singdo chalaima mana ningthina thuptuna begtuda hapchinaba honari tanjaduda irelgi madom chaso hathu lai chalaima nangbu irelgi phirolga hapchinba surabo au suri indomcha o phare dudi
Irel mafi marol setpa loiraduna thokle. Mangongi phaklangda mateng lauduna shauduna phamliba mamagi makhongdu shoktuna khurumduna lai. Mikup asida Irel kadomdagi shitlakpa nungshitki sahumnano khangde. Mabukning nungshiduna mitsna anido pirang thanglakhiba khanghaude. Adubu khangjinabu hone tapna mamada nungshina yenglaga. Ima nacha chatlukhi ko. Ima nahanganu ko. Ai imagi nakta toina lakanida ima. Tabasu ituk-tuk thana mapisin thaduna. Icha sidi nakuk phawbu chikanu ko. Imagi di kaishu khalunuda. Nadomcha khoi chalaima khoi mayam lairiba sidi. Mathauda nabukning changu. Mingonda hangat na yengan. Cheksena layu ko. Huima. Irel madomchada amukurumai. Irel mangda beka mayanduna lepliba magi chimcha ubada. Ngasay makai khangjinduna lairamba lamhenba pirang maso tarakano haiba yadra. Ipong-pongna khajai thakta sintharakle. Mitsna anida tarakliba pirangdo makhutuna taithongnabu honari Irel mana. Chalaima maso mitsna anido pirang ihawraklabani. Adubu ma khangjinabu hone. Kana amagi mamangda uhalakte. Ma kaplakte. Magi yaini hena nungai kiroi khanbana. Chalaima magi yaidi yengduna asemba minoka loina na haire. Yai, ai parking bau thindoki. Irol thindokanu haiba ngamdre. Nahan makai oirabadi horen chimcha mathanda changkhiba nungairo. Thindokanu hairadawni. Adubu ngasidi hairakdre. Irel janabu hone. Tanjaduda kaigumba ama ningsinglakpagum. Tongshiluraba khungupto phatlauthoi. Aduga mangongi phaklangda thetliba layoikraba mapagi saktamduda makut ani lonaduna khurumi. Asi loiraba tungda khungupto amuk tongshinduna amuk chanabu hone. Madomchada amuk phat onsinduna haire. Idomcha di ai thindokpa yauranu. Ai chimchada oina thindokhalagi. Idomcha imaga laibihoro. Yaradrani Irel nangbo. Yani da idomcha. Phari do oiradi. Irel amadi chalaima konthongdu tamna wa amata ngangna da thokmoinare. Nupa mana phat haire. Kadai ingonda piro bekto ai paigi chimcha warani. Yari ni da yai ai dum pairage. Yade chimcha nang wani. Asi haiduna nupi mangondagi bekto nupa mana yadraduna law. Irel magi chimcha da onsinduna phagi oina wahai khara magi chimcha da nungaitaba se khajikta oirabasu koknaba matagum haire. Chimcha ai kanumta haigena. Chalaima Irel da phat yengkhalaktuna haire. Hayu kaino yai. Aina khulsidai jatkrena naning tawgunu ko nupa atobaga onsinada wari sanabasu yar. Aina imphalda jatkre kanda nupa atobaga nungsinaramadine aidi mangjar. Khambanbaga loinana phagi amaga loinaduna hairakliba magi waisida. Chalaima phat magi yaida onsinduna haire. Aibu pukje leptabita hangan nungsibasibo hondok hongjin yabadawna. Yaiga phana lakkhrabaso magi chimchana lamlanba kana ama hanna yengadaba leite. Aibo iku khuding nungsingbiyu ko. Aina call tawrakpa nungtigi ngaidoini. Aigi chimchagi thamoibo magi yaina mayik sengna khangida. Aina aigi chimchagi nataw yengena laknabani. Sum chatlambadagi nupa mana ikhang khangauda nupi magi makhutta painabu honare aduga haire. Kadai thamoina khoidajaba nungsi magi khudangse ngasidamta paijage. Kainiyai miuni chalamdai sida lamhenboigi khangan. Chalaima nupa mana paige tawramba makhutto kanthoi aduga haire. Yai nang imphalda lekhraga atopa nupi yengkhraba. Aidi yamde yam sauni haisin. Aigi nungshidi leina nupi ama yengadaba nupado aidi nati. Nupi amagi khudangso tap sokadaba nupado shu aidi nati. Thamoi shenga nungshidi magidama aigi sase ising singna thamgadawriba. Wakhalsina lamlanbi kana amabu midiyeng karanchanggi haina khangibasu leite khansu khalu. Aigidi kana shu leite. Kana bu shu hanna yeng nang natana. Aroiba punsigi mihulgi khongjalduna leiri phoba aina nangbu dum nungshiduna leiradawni chimcha. Ai nangbu thamoi shingna nungshi. Asum wari sanaduna lakpana makhoi khungi bus parking du yokshilakli.
ꯇꯥꯟꯖꯥꯗꯨꯗ ꯕꯁꯇꯨ ꯂꯥꯛꯄꯗ ꯆꯂꯩꯃꯅ ꯂꯥꯞꯅ ꯎꯔꯛꯏ꯫ ꯌꯥꯏ, ꯕꯁ ꯂꯥꯛꯑꯕ ꯃꯥꯜꯂꯦ, ꯆꯠꯂꯣꯀꯣ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯈꯪ ꯈꯪꯍꯧꯗ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯆꯤꯟꯗꯨꯅ ꯊꯦꯡꯂꯦ, ꯑꯗꯨꯒ ꯋꯥꯍꯩ ꯈꯔ ꯍꯩꯔꯦ꯫ ꯆꯦꯝꯆꯥ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯆꯦꯝꯆꯥꯗ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ, ꯆꯠꯂꯦꯀꯣ ꯆꯦꯝꯆꯥ꯫ ꯆꯂꯩꯃ ꯃꯥꯁꯨ ꯑꯊꯤꯡꯕ ꯄꯤꯔꯛꯇꯦ, ꯅꯨꯄꯥ ꯃꯥꯒꯤ ꯂꯝꯍꯦꯟꯕ ꯃꯇꯧ ꯑꯁꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ, ꯍꯩꯔꯛꯏ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ꯫ ꯌꯥꯏ, ꯄꯥꯎ ꯊꯣꯏꯅ ꯐꯥꯎꯔꯛꯎꯀꯣ, ꯅꯪꯒꯤ ꯆꯦꯝꯆꯥꯅ ꯂꯩꯍꯧꯕ ꯅꯪꯒꯤ ꯈꯨꯠꯁꯤꯗ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯦ꯫ ꯌꯥꯏ, ꯅꯪ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯆꯦꯝꯆꯥ, ꯑꯩ ꯆꯦꯝꯆꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯒꯅꯤ꯫ ꯕꯁ ꯑꯗꯨꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯕꯁꯇꯨꯗ ꯏꯔꯦꯜ ꯀꯥꯈꯠꯅ ꯃꯥꯒꯤ ꯆꯦꯝꯆꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯆꯥꯒꯗꯧꯕꯈꯩ ꯌꯦꯡꯂꯛꯏ꯫ ꯕꯁꯇꯨ ꯊꯧꯕ ꯍꯧꯔꯛꯂꯤ, ꯃꯈꯨꯠꯇꯨ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖ ꯃꯃꯤ ꯁꯥꯝꯂꯛꯂꯕ ꯃꯥꯒꯤ ꯆꯦꯝꯆꯥꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯏꯔꯦꯜ ꯃꯥꯗꯤ꯫ ꯆꯂꯩꯃ ꯃꯥꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯕ ꯃꯥꯒꯤ ꯌꯥꯏꯕꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯡꯗ ꯁꯤꯟꯊꯔꯝꯗꯕ ꯂꯝꯍꯦꯜꯂꯕ ꯄꯤꯔꯥꯡ ꯑꯗꯨ ꯅꯨꯄꯥ ꯃꯥꯅ ꯂꯥꯞꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯇꯞꯄ ꯂꯩꯇ ꯅꯨꯄꯤ ꯃꯥꯒꯤ ꯑꯉꯧꯕ ꯈꯖꯥꯏꯗꯨ ꯌꯧꯅ ꯁꯤꯟꯊꯕ ꯍꯧꯔꯛꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯤꯁꯣꯜꯂꯛꯏ꯫ ꯌꯥꯏ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯅꯪꯒꯤ ꯆꯦꯝꯆꯥꯅ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ꯫ ꯑꯁꯨꯝ ꯋꯥꯍꯩ ꯈꯔ ꯁꯤꯁꯣꯜꯂꯒ ꯆꯂꯩꯃ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯂꯝꯍꯦꯟꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯏꯃꯤꯡ ꯏꯆꯥ ꯆꯥꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ꯫ ꯆꯂꯩꯃ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯥꯡꯃꯛꯇꯗ ꯒꯥꯔꯤꯗꯨ ꯆꯞ ꯍꯦꯛꯇ ꯈꯥꯝꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯒꯥꯔꯤꯗꯨꯗꯒꯤ ꯈꯥꯕ ꯀꯨꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯂꯩꯁꯥꯕꯤ, ꯅꯪꯁꯦ ꯑꯗꯨꯝ ꯍꯦꯛ ꯀꯞꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧ ꯀꯩꯅꯣ? ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯑꯒ ꯐꯩ ꯍꯥꯏꯅꯕꯅꯦ꯫ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯑꯩ ꯑꯗꯨꯝ ꯄꯥꯅꯔꯒ ꯂꯩꯁꯦ ꯀꯩꯒꯤꯅꯣ? ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯅꯪ? ꯑꯩꯉꯣꯟꯗ ꯌꯦꯠꯂꯒ ꯅꯪꯉꯣꯟꯗ ꯇꯣꯡꯖꯩꯁꯦ ꯀꯩꯅꯣ? ꯈꯥꯕꯗꯨ ꯀꯩꯁꯨ ꯈꯟꯗ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧꯏꯁꯦ, ꯁꯣꯝꯁꯨ ꯂꯩꯁꯥꯕꯤꯅꯤ ꯈꯪꯂꯝꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗ꯫ ꯅꯪꯅ ꯈꯜꯂꯤꯗꯣ ꯅꯄꯨꯟꯁꯤꯗ ꯐꯪꯒꯅꯤ ꯈꯜꯂꯨꯅꯨ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯁꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕ ꯑꯃ ꯂꯩꯖꯔꯦ꯫ ꯄꯨꯟꯁꯤꯗ ꯐꯪꯂꯔꯣꯏ ꯍꯥꯏꯔꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯝꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯒꯤ ꯃꯨꯟꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯆꯂꯩꯃ ꯈꯥꯕꯒꯤ ꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ꯫ ꯈꯪꯕ꯭ꯔꯥ, ꯑꯗꯨꯛ ꯎꯁꯤꯠꯇꯕ, ꯅꯪꯅ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯗ ꯑꯩꯅ ꯃꯤꯍꯧꯒꯗꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯑꯃꯅ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯅꯨ, ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯆꯥꯃꯔꯛꯅꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤ, ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨ꯫ ꯈꯥꯕ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯇꯨꯅ, ꯅꯪꯅ ꯑꯗꯨꯝ ꯃꯨꯏꯗꯨꯕꯨ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕ꯭ꯔꯥ? ꯑꯁꯨꯝ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗ ꯆꯂꯩꯃꯒꯤ ꯃꯄꯥꯗꯣ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯒ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯂꯩꯃꯒꯤ ꯃꯄꯥ ꯀꯨꯟꯖꯣꯗꯨ ꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯪꯕꯨ ꯏꯔꯦꯜ ꯉꯁꯤ ꯏꯝꯐꯥꯜ ꯆꯠꯄꯗꯣ ꯊꯤꯟꯗꯣꯛꯄꯤꯔꯨꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯌꯥꯏꯗꯤ ꯆꯠꯈ꯭ꯔꯦ ꯕꯕꯥ, ꯇꯨ ꯁꯤꯗꯩ ꯅꯨꯄꯥꯁꯤꯅ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯥꯗꯣ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯀꯨꯟꯖꯣ ꯃꯥꯗꯣ꯫ ꯐꯠ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ, ꯑꯗꯨꯒ ꯐꯠ ꯍꯥꯏꯔꯛꯏ꯫ ꯏꯍꯦ, ꯏꯕꯨꯡꯉꯣ ꯁꯤꯕꯨ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯥꯝ ꯁꯥꯅꯕ ꯍꯥꯏꯅꯔꯝꯕ ꯏꯕꯨꯡꯉꯣꯗꯨ ꯅꯠꯇ꯭ꯔꯅꯦ? ꯈꯥꯕ ꯃꯥꯒꯤ ꯐꯠꯇꯕ ꯁꯥꯖꯠꯇꯨ ꯈꯨꯝꯖꯤꯟꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯅꯨꯡꯁꯤ ꯂꯩꯁꯤ ꯈꯣꯜꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯤ ꯕꯕꯥ, ꯅꯍꯥꯟ ꯑꯃꯨꯛꯈꯛ ꯂꯥꯛꯑꯝꯕꯅꯤꯅ ꯑꯩꯁꯦ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯥꯎꯈ꯭ꯔꯕ꯫ ꯏꯆꯟꯁꯤꯗ ꯍꯪꯂꯝꯕꯅꯤ, ꯑꯗꯨꯗ ꯏꯆꯟꯁꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯋꯥꯁꯤꯡꯗꯣ ꯏꯆꯝ ꯆꯝꯕ ꯑꯐꯕ ꯑꯃꯒꯨꯝ ꯍꯥꯏꯈꯤꯕꯅꯤ ꯈꯥꯕꯗꯣ꯫ ꯆꯂꯩꯃ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯆꯤꯟ ꯑꯗꯨꯛ ꯊꯤꯔꯤꯗꯤ? ꯅꯆꯤꯟꯗꯨ ꯁꯨꯒꯥꯏꯌꯨꯔꯥ? ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯀꯨꯟꯖꯣ ꯃꯆꯥꯕꯨ ꯆꯩꯔꯛꯏ꯫ ꯍꯩ, ꯅꯕꯨꯡꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ꯫ ꯕꯕꯥ, ꯏꯆꯟꯅ ꯈꯪꯗꯗꯅ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯗ, ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯕꯕꯥ꯫ ꯍꯣꯏ ꯍꯣꯏ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯏꯆꯥꯁꯤꯗꯤ ꯅꯆꯟꯁꯤ ꯏꯉꯥꯎ ꯉꯥꯎꯕꯅꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯆꯂꯩꯃ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ
ꯈꯥꯕꯒꯤ ꯑꯁꯨꯛ ꯃꯆꯨꯟ ꯊꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯗ ꯆꯂꯩꯃ ꯋꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯃꯛ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩ ꯀꯨꯟꯖꯣ ꯐꯠ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩ ꯋꯥ ꯈꯟꯅꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯏꯄꯥꯒꯤ ꯌꯨꯝ ꯊꯤꯔꯛꯄꯗꯤ ꯕꯕꯥ ꯑꯩꯁꯦ ꯈꯨꯜꯁꯤꯒꯤ ꯃꯤꯁꯨ ꯈꯪꯅꯕ ꯑꯝꯇ ꯂꯩꯇꯕ ꯐꯥꯔꯝ ꯁꯥꯒꯗꯕꯁꯦ ꯕꯕꯥ ꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗꯁꯨ ꯑꯣꯏꯕꯅꯤꯅ ꯕꯕꯥꯅ ꯈꯒ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯄꯥꯛ ꯍꯦꯛ ꯂꯥꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯕ ꯑꯗꯨꯒꯤ ꯕꯕꯥꯗꯒꯤ ꯃꯇꯦꯡꯁꯦ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤꯅꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯗꯨꯕꯨ ꯏꯄꯥꯗꯤ ꯀꯥꯎꯔꯤꯅꯦ ꯈꯥꯕ ꯍꯥꯏꯕꯅꯤ ꯕꯕꯥ ꯌꯨꯝꯗꯕꯨꯗꯤ ꯕꯕꯥ ꯈꯣꯏ ꯇꯥꯃꯣ ꯈꯣꯏꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯆꯂꯩꯃ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯆꯟꯅꯕꯨ ꯍꯣꯠꯅꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯅ ꯐꯠ ꯈꯥꯝꯂꯛꯏ ꯉꯥꯏꯈꯣꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯏꯄꯥꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯁꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯃꯤꯠ ꯅꯥꯒꯗꯕ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯌꯥꯝ ꯁꯤꯠꯂꯦ ꯑꯗꯥꯏꯗꯣ ꯍꯩ ꯀꯩꯅꯣꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯌꯥꯝꯕꯁꯤꯅ ꯇꯥꯔꯒ ꯅꯪ ꯀꯩ ꯈꯟꯅꯤ ꯃꯁꯤꯗꯤꯕ ꯕꯕꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯟꯅ ꯍꯥꯏꯖꯕꯕꯨ ꯍꯥꯏꯖꯁꯅꯨꯗ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯐꯖꯅ ꯕꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯕꯕꯥꯒ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯔꯁꯤ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯕꯕꯥ ꯅꯪꯕꯨ ꯌꯨꯝ ꯈꯪꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯏꯕꯨꯡꯉꯣ ꯈꯪꯂꯦ ꯕꯕꯥ ꯏꯆꯟꯅ ꯇꯥꯏ ꯍꯌꯦꯡ ꯂꯥꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯂꯩꯃꯗꯨ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯆꯂꯩꯃ ꯏꯁꯥꯎ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯍꯧꯏ ꯈꯌꯥꯗ ꯃꯆꯤꯟ ꯊꯤꯅ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯏꯝꯐꯥꯜ ꯃꯆꯥꯁꯤꯡꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯕꯨ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯕꯕꯥꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯋꯥꯇꯪꯅꯦ ꯊꯥꯖꯩꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯊꯥꯖꯗꯦ ꯕꯕꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯥꯅ ꯀꯩꯀꯩ ꯍꯥꯏꯈꯤꯗꯨꯗꯤ ꯕꯕꯥꯅ ꯁꯣꯝꯇ ꯈꯪꯗꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯁꯥꯎ ꯁꯥꯎꯅ ꯃꯈꯣꯡꯗꯣ ꯉꯝꯉꯝ ꯊꯥꯡꯗꯨꯅ ꯃꯄꯥꯅ ꯆꯠꯂꯤꯕꯗꯨꯗꯒꯤ ꯍꯪꯒꯠꯇꯨꯅ ꯆꯠꯈꯤ ꯊꯤꯗ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯣꯟꯊꯣꯡꯗꯨꯗꯒꯤ ꯏꯁꯥꯎ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯆꯂꯩꯃ ꯑꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯃꯥ ꯂꯇꯥꯗꯣ ꯃꯉꯣꯟꯗ ꯍꯩꯔꯤ ꯀꯩꯗꯧꯔꯤ ꯏꯆꯥ ꯊꯣꯏꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯆꯪꯂꯛꯏꯗꯦ ꯏꯔꯦꯜꯗꯨꯕꯨ ꯆꯠꯈ꯭ꯔꯕꯣ ꯀꯩ ꯍꯥꯏꯅꯔꯛꯏꯅꯣ ꯆꯂꯩꯃ ꯃꯥꯡꯒꯣꯟ ꯒꯥꯔꯤꯗ ꯗꯦꯛ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯏꯗꯤ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯁꯥꯎꯔꯤꯁꯤꯗꯤ ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯕꯥꯗꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯤ ꯅꯄꯥꯅ ꯑꯃꯨꯛ ꯀꯩ ꯍꯩꯔꯛꯑꯒꯦꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯁꯥꯎꯔꯤꯁꯤꯕꯣ ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩ ꯀꯨꯟꯖꯣꯗꯨ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯏ ꯂꯇꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯕꯕꯥ ꯏꯆꯥ ꯊꯣꯏꯕꯤꯅ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯕꯤꯌꯨꯔꯒꯦ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ ꯃꯃꯥ ꯆꯂꯩꯃ ꯃꯄꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗ ꯑꯗꯨ ꯌꯥꯝ ꯊꯥꯖꯩꯗꯨ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒ ꯕꯕꯥꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯏꯍꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯌꯥꯝ ꯐꯕ ꯃꯥꯜꯂꯤꯗ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯐꯖꯩ ꯊꯛ-ꯈꯥꯁꯨ ꯌꯥꯝꯅ ꯈꯪꯅꯁꯨ ꯎꯏ ꯑꯐꯕ ꯑꯉꯥꯡ ꯃꯥꯜꯂꯤꯅꯦ ꯕꯕꯥꯗꯤ ꯆꯂꯩꯃ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯗꯨꯅ ꯐꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯑꯐꯕ ꯁꯥꯕ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯤꯟꯕꯥꯟꯗꯅ ꯈꯣꯏꯍꯤ ꯇꯩꯕ ꯊꯃꯣꯏꯗ ꯍꯨ ꯐꯨꯝꯕꯅꯤ ꯃꯤꯕꯨ ꯄꯪꯊꯥ ꯊꯥꯖꯕꯁꯦ ꯐꯠꯇꯦ ꯕꯕꯥ ꯑꯩꯈꯣꯏ ꯍꯌꯦꯡ ꯌꯥꯝ ꯋꯥꯅꯤꯀꯣ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯅꯛꯁꯟꯅꯔꯣꯏꯁꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯁꯨ ꯐꯠ ꯍꯥꯏꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯕꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯦ ꯙꯅꯕꯤꯔꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯍꯣ ꯅꯍꯥꯟ ꯅꯣꯡꯃ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤꯁꯤꯗ ꯐꯥꯝ ꯑꯃ ꯁꯥꯅꯤ ꯍꯥꯏꯅ ꯂꯝ ꯌꯦꯡꯕ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯆꯥꯅꯨꯄꯤꯁꯤꯒ ꯄꯥꯔꯀꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯏꯕꯨꯡꯉꯣꯗꯨꯗ ꯊꯤꯅ ꯍꯦꯛꯇ ꯆꯩ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯇꯥ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯃꯤꯉꯣꯟꯗ ꯊꯤꯅ ꯆꯩꯔꯣꯏꯗꯦ ꯑꯗꯨꯛ ꯐꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯑꯗꯨꯁꯨ ꯑꯍꯜ ꯂꯃꯟ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯊꯤꯗ ꯅꯨꯄꯤ ꯃꯆꯥ ꯅꯪꯁꯦ ꯆꯂꯩꯃ ꯃꯃꯥꯒ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅ ꯍꯩꯔꯛꯏ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯅ ꯆꯩꯔꯤꯗꯨꯒꯤ ꯃꯔꯝꯁꯨ ꯈꯪꯗꯕ ꯅꯣꯏꯅ ꯍꯦꯛꯇ ꯃꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯉꯤꯁꯤꯕꯣ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯆꯥꯒ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯁꯥꯎ ꯁꯥꯎꯅ ꯏꯃꯨꯡ ꯂꯣꯝ ꯇꯝꯅ ꯃꯈꯣꯡꯗꯨ ꯉꯝ ꯊꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯂꯇꯥꯅ ꯍꯥꯏꯔꯛꯏ ꯏꯔꯦꯜꯅ ꯏꯝꯐꯥꯜ ꯆꯠꯈꯤꯕꯁꯤꯗꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯄꯥ ꯅꯠꯇ꯭ꯔꯥ ꯏꯕꯨꯡꯉꯣꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯖꯥꯠꯂꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤꯅ ꯃꯃꯥ ꯅꯪꯅ ꯉꯥꯡꯕꯁꯤꯃ ꯑꯣꯟꯊꯣꯛꯄ ꯀꯨꯟꯖꯣ ꯑꯃꯗꯤ ꯂꯇꯥꯅ ꯈꯥꯕꯕꯨ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ ꯊꯛ-ꯈꯥ ꯃꯁꯛ ꯈꯪꯕ ꯋꯥꯍꯩ ꯋꯥꯇꯥ ꯊꯧꯒꯜꯂꯣꯟ ꯈꯪꯕ
ꯑꯗꯨꯅ ꯀꯨꯟꯖꯨ ꯑꯃꯗꯤ ꯂꯇꯥꯅ ꯊꯣꯏꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕꯅꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯅ ꯎꯈꯤꯕꯅꯤ ꯈꯥꯕꯁꯤ꯫ ꯑꯁꯣꯝꯗ ꯏꯔꯦꯜꯗꯨ ꯂꯂꯩ ꯃꯈꯣꯏꯒꯤ ꯒꯦꯠꯇꯨ ꯌꯧꯔꯦ꯫ ꯒꯦꯠꯇꯨ ꯊꯤꯟꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯇꯥꯅꯕ ꯀꯧꯔꯛꯏ꯫ "ꯕꯣꯕꯣꯛ, ꯕꯕꯥ!" ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯀꯦ ꯇꯧꯔꯤꯉꯩ ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯒꯦꯠꯇꯨ ꯇꯞꯅ ꯊꯣꯡꯂꯛꯏ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛ ꯍꯤꯌꯥꯏꯅꯨ ꯏꯔꯦꯜꯗ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ ꯏꯔꯦꯜ, ꯅꯪ ꯂꯥꯛꯑꯦꯗꯅ! ꯅꯅꯦꯒꯅ ꯑꯩꯒꯁꯤ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯅꯪꯅ ꯄꯥꯏꯕ ꯐꯣꯟꯗꯨꯗ ꯀꯣꯜ ꯇꯧꯕ, ꯅꯪꯗꯤ ꯐꯣꯟ ꯄꯥꯏꯈꯤꯗꯦ ꯍꯥꯏꯔꯛꯑꯦꯕ." "ꯕꯣꯕꯣꯛ, ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ. ꯑꯩꯅ ꯑꯃ ꯄꯥꯏꯕꯗꯨꯁꯨ ꯏꯟꯗꯣꯝꯆꯥꯈꯣꯏꯒꯤꯅꯤꯅ ꯑꯩ ꯄꯨꯔꯛꯇ꯭ꯔꯦ." ꯍꯣꯏꯁꯦ, ꯆꯪꯉꯛꯑꯣꯁꯦ. ꯋꯥꯔꯤꯒ ꯀꯣꯟꯅ ꯁꯥꯔꯤꯁꯦ. ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ." "ꯋꯥꯗꯦꯗ ꯕꯣꯕꯣꯛ." ꯕꯥꯅꯨꯅ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯔꯦꯜ, ꯉꯥꯏꯈꯣ, ꯃꯩ ꯑꯣꯛꯈꯤꯁꯤ. ꯑꯩ ꯃꯩ ꯂꯧꯊꯣꯛꯎꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯥꯅꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ "ꯏꯔꯦꯜ, ꯀꯗꯥꯏ? ꯅꯪꯒꯤ ꯕꯦꯒꯇꯣ ꯕꯣꯕꯣꯛ ꯄꯥꯏꯕꯤꯔꯒꯦ. ꯕꯣꯕꯣꯛꯇ ꯄꯤꯔꯛꯑꯣ." "ꯌꯥꯅꯤꯗ ꯕꯣꯕꯣꯛ, ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯒꯦ. ꯕꯣꯕꯣꯛ ꯋꯥꯅꯕꯅꯤ." "ꯀꯗꯥꯏ? ꯕꯣꯕꯣꯛ ꯄꯥꯏꯕꯤꯔꯒꯦ. ꯅꯪ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ." ꯍꯤꯌꯥꯏꯅꯨꯅ ꯌꯥꯗ꯭ꯔꯗꯨꯅ ꯏꯔꯦꯜꯒꯤ ꯕꯦꯒꯇꯨ ꯂꯧꯈ꯭ꯔꯦ꯫ ꯕꯥꯅꯨꯁꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯆꯦ ꯑꯃꯗꯤ ꯃꯩꯈꯦꯠ ꯄꯨꯔꯛꯇꯨꯅ ꯀꯨꯝꯊꯔꯛꯏ꯫ "ꯁꯦ, ꯃꯩꯁꯤ ꯀꯥꯟꯊꯣꯛꯑꯣ." ꯃꯩ ꯇꯨꯡꯗ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯪꯉꯣ, ꯀꯣꯏꯒꯅꯨ. ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨ. ꯅꯪꯒꯤ ꯕꯦꯒꯁꯤ ꯄꯨꯔꯒꯅꯦ ꯅꯦꯅꯦꯒ ꯆꯪꯃꯤꯟꯅꯔꯛꯑꯒꯦ. ꯅꯪ ꯍꯥꯟꯅ ꯆꯪꯉꯨ." ꯏꯔꯦꯜꯗꯨ ꯏꯃꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯆꯪꯉꯛꯄꯗ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯂꯩꯃꯗꯨ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯠꯍꯦꯛꯇ ꯋꯥꯏꯁꯤꯜꯂꯨ꯫ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯃꯗꯤ ꯊꯣꯡꯖꯤꯟꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯄꯤ ꯍꯥꯏꯕ ꯎꯍꯧꯗꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯆꯪꯂꯛꯄ ꯃꯔꯝꯅ ꯏꯔꯦꯜꯒꯤ ꯈꯗꯥꯡꯗꯨꯗ ꯂꯂꯩꯃꯒꯤ ꯃꯀꯣꯛꯇꯣ ꯐꯠꯍꯦꯛꯇ ꯌꯩꯁꯤꯟꯈꯤ꯫ ꯅꯨꯄꯤꯗꯨ ꯆꯩꯅꯥꯗꯨꯅ "ꯑꯌꯣꯃꯥ!" ꯁꯨꯃꯥꯡꯗꯨꯗ ꯂꯩꯔꯤꯕ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯥꯅꯨ ꯑꯅꯤꯗꯨ ꯌꯦꯡꯈꯠꯅꯔꯛꯏ꯫